Good morning Manipur. Northeast Window TV na kanana sandok jaba. Good morning Manipur. Miyeng tabiri ba khwai punamakpu makak mayum tazida na taram na okjare. Ngasi Imphal da phongna kiba pause singi headline sing pathok jare. Sangai Express da mok singdagi haksang humpu mari magi maramda tinkrei. Surachandpur Kangpokpida haksang humpu pukrei. Imphal da na mari pura krei. Military Juntaga Rebel Group singa ceasefire thamduna wari sanaba yana krei. Huyalan Powder Law and Order ki fibam fagatle Rims amasung Zenems ki Mirel Sangsingda thamlakkiwa haksang sing ahingda lauthokre helicopter na CC Purda haksang nifumathoi Kangpokpida taramapan thilure nupi yauna maitegi haksang mari CC Purdagi helicopter da purakle haksang kuntaret lauthokibada khanghalamde Director Zenems High Court ki order ki mayokta MLA Syam Kumar na Supreme Court ta file tokiwa SLP dismiss tokre Pokna famda Imphal da thamlamba kukigi asiwa haksang humpu Kangpokpi amadi Churachandpur da thinkre Churachandpur dagi mitay mari purakre Zenems authority da pau piramba amata leite Dr. Deven Lengak na logi makada thengnaram labadi kahena misi mina thoklamdaba yai o joy Naharol gi thaudangda Miyamge athingba marakta mokta leiba kukigi haksang 65 security force na ahingda pukre Thambal amadi fambal kanbagi wakhal thadoktuna Manipur lengakna New Year nangnaba santi hanjilhallu o joy kukigi haksang singlongnaba khangalakiwa leite Zenems Director Sanaleipakta Narolda Rims Zenems ki moktagi kuki singi asiwa haksang humpu pukre Surachandpur gi mokta thamlamba atei Maitai Marigi asiwa haksang Imphal yaurakre ko tuna Kangpokpida shutdown lauthokre Manipur employee amatha anida promotion anirak karamle pion oina thabak changkhiba miyoi ama chief account officer kare pau sandok na pijari Sanaleipakta Narolda Rims Zenems moktagi kuki singi asiwa haksang humpu pukre Surachandpur gi mokta thamlamba Maitai Marigi asiwa haksang Imphal yaurakre Sahi sigi me ahumda Churachandpurdagi khanghaudana haurakiwa kanglupki irangna maram oiduna hatna sunaba thorakpada leikhidaba kuki furupki miyoi humpu Rims amadi Zenems ki mokta leirakiba adu ngarang numidang security force na Narolda pukraba matung asi Churachandpur amasung Kangpokpida airlift tawkre loinana Churachandpur district hospital gi mokta thamlamba Maitai marigi asiwa haksangsu ngase Imphal da purakre Kanglup ki irang asina maram oiraga hatna chunabada leikhidraba kukigi asiwa haksang Rims ki mokta kuntra humdoi amadi Zenems ki mokta kuntaret thamlamkhibani loinana Churachandpur district ki hospital gi mokta Maitai machamari gi asiwa haksang thamlamkhibani kuki amadi Maitai furup ki marakta thokliba irang asina maram oiduna asiwa haksang sing adu masak khangdokpa amadi magi imung manunggi miyoi singda sinabagi khudong chawa phangdana leirakhibani adubu Supreme Court na November gi aroiba sarukta yathang tauthaduna asiwa haksang sing adu tha asigi taramathoi phawbagi manungda imung manunggi miyoi singda sinaraga aroiba mathau mangam pangthok hangadabani haina lengakta akanba wafam thamlakhibani yathang adugi matung ina district administration gi maikaidagi laukhalakpa khongthang state amadi Central Security gi akanba seksing thauranga loinana Rims ki mokta leiriba kuki gi asiwa haksang nupi manga yauna punna haksang kuntra humdoi amadi Zenems ki mokta leiriba nupi mari yauna haksang kuntaret adu haukiba ahingi nongyai matung pung anirom tarakpa matamda Narolda pukhibani haksang sing adu mok sing asidagi pukhraga mantri pukrida leiba IGAR South ki complex thamki masigi matung ngasi ayuk anganbadagi hauraga haksang sing adu campus adudagi Kangpokpi amadi Churachandpur fawba army ki helicopter sijinaduna pukhi press na phangba pawgi matung ina apunba haksang humpu manungda haksang nifumathoidi Churachandpur da pukhi loinana haksang taramapanna Kangpokpi da pukhi chairak asida asiwa haksang thinba chatkiba army ki helicopter aduda Churachandpur mokta leiriba Maitai marigi asiwa haksang adu Imphal da purakibani hairi Surachandpur moktagi purakhiwa asiwa haksang sing adude Imphal East ki Oksudagi Pesi mayum ibo chau yangkhai apokpa pi ibo hal Imphal West ki Sagolbal Hainau Boktagi Soibam Othelo Singha Nifumanga apokpa
ꯒꯝꯚꯤꯔ ꯁꯤꯡꯍ, ꯀꯨꯝꯕꯤ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯀꯨꯟꯅꯤꯊꯣꯏ ꯑꯄꯣꯛꯄ, ꯕꯤꯁꯦꯁꯣꯔ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯈꯨꯒꯥ ꯇꯝꯄꯥꯛꯇꯒꯤ ꯑꯕꯨꯖꯝ ꯑꯣꯡꯕꯤ ꯏꯕꯦꯝꯍꯜ ꯗꯦꯕꯤ 65, ꯃꯄꯨꯔꯣꯏꯕ ꯁꯟꯖꯣꯏ ꯃꯩꯇꯩꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯕꯝ ꯑꯣꯊꯦꯂꯣ, ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯑꯃꯗꯤ ꯑꯕꯨꯖꯝ ꯑꯣꯡꯕꯤ ꯏꯕꯦꯝꯍꯜ ꯗꯦꯕꯤ ꯍꯛꯆꯥꯡꯗꯤ IGAR ꯁꯥꯎꯊ ꯀꯦꯝꯄꯁ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯔꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯦꯝꯍꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯤꯁꯅꯨꯄꯨꯔ ꯑꯣꯜ DC ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯦꯆꯤꯃꯌꯨꯝ ꯏꯕꯣꯆꯧꯒꯤ ꯍꯛꯆꯥꯡꯗꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯀꯨꯀꯤꯒꯤ ꯍꯛꯆꯥꯡꯁꯤꯡ ꯂꯧꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯇꯦ꯫ ꯖꯦꯅꯤꯝꯁ ꯗꯤꯔꯦꯛꯇꯔ ꯉꯔꯥꯡ ꯑꯍꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇꯒꯤ ꯀꯨꯀꯤꯒꯤ ꯍꯛꯆꯥꯡꯁꯤꯡ ꯄꯨꯈꯤꯕ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯖꯦꯅꯤꯝꯁ ꯗꯤꯔꯦꯛꯇꯔ L. ꯗꯦꯕꯦꯟꯅ ꯍꯥꯏ꯫ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕꯗ ꯃꯍꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯑꯃꯗꯤ ꯃꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯛꯆꯥꯡ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯁꯥꯗ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯗꯟꯗꯤ ꯍꯔꯥꯎꯅ ꯂꯧꯖꯒꯅꯤ꯫ ꯗꯤꯔꯦꯛꯇꯔ ꯐꯝ ꯇꯣꯛꯂꯣ ꯍꯥꯏꯕꯁꯨ ꯇꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯣꯛꯅꯐꯝꯗ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯃꯈꯥꯗ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯥ ꯍꯦꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯑꯣꯖꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯂꯥꯟ ꯑꯣꯏꯗ꯭ꯔꯦ, ꯐꯝꯕꯥꯜ ꯑꯃꯁꯨꯡ ꯊꯝꯕꯥꯜ ꯀꯟꯅꯕꯒꯤ ꯂꯥꯟ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯂꯥꯟꯗꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯉꯜꯂꯤꯉꯩꯗ ꯂꯩꯉꯥꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯈꯥꯗ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯥ ꯍꯦꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯛꯋꯥ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA R.K. ꯑꯥꯅꯟꯗ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯊꯥ 7 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯕ ꯃꯤ 4ꯅ ꯁꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦ ꯎꯅꯈꯤ꯫ ꯒꯚꯔꯅꯔꯒ ꯎꯅꯕ ꯑꯗꯨꯗ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯇꯛꯁꯤꯜꯂꯝꯈꯤ꯫ ꯆꯠꯂꯤꯕ ꯆꯍꯤ 2018 ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2024 ꯑꯁꯤꯗꯗꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ, ꯁꯥꯟꯇꯤ ꯂꯩꯕ, ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯒꯚꯔꯅꯔꯒꯤ ꯃꯐꯝꯗ ꯊꯝꯂꯝꯈꯤ꯫ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯍꯥꯏ ꯒꯚꯔꯅꯔ ꯑꯃꯗ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯊꯨꯕꯗ ꯄꯤꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯧꯅꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩ꯫ ꯃꯁꯤꯗ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯛꯇꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯈꯟꯅꯗꯨꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯈꯟꯅꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯈꯤꯅꯕ ꯑꯁꯣꯀꯥ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯗꯤꯃꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯇꯩ ꯅꯍꯥ 18 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯤꯍꯥꯠ ꯑꯁꯤ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯖꯦꯅꯣꯁꯥꯏꯗꯀꯤ ꯃꯃꯤ ꯇꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯃꯤꯌꯥꯝꯗ ꯊꯝꯐꯝ ꯊꯣꯛꯏ꯫ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯨꯝꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯉꯜꯂꯤꯉꯩꯗ ꯂꯩꯉꯥꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯈꯥꯗ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯥ ꯍꯦꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯋꯥ ꯉꯥꯡꯂꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕ ꯃꯇꯨꯡꯗ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯤꯀꯔꯗ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ MLA 10ꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕ MLA 10 ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯁꯦꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯍꯧꯕ ꯑꯃꯁꯨꯡ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ BJP ꯑꯣꯏꯕ ꯃꯔꯝꯅ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯀꯟꯈꯠꯂꯒ ꯊꯝꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫
ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA RK ꯑꯥꯅꯟꯗꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯣꯔꯦ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯦ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ, ꯁꯦꯟꯇꯔꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯅꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯅ ꯅꯠꯇ꯭ꯔꯒ ꯂꯣꯟꯅ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯔꯕ꯭ꯔꯥ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯊꯑꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯍꯨꯏꯌꯥ ꯂꯥꯟꯄꯥꯎꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯈꯤꯕ SLP ꯗꯤꯁꯃꯤꯁ ꯇꯧꯔꯛꯂꯦ꯫ ꯃꯃꯥꯡ ꯆꯍꯤ 2012ꯗ ꯄꯥꯡꯊꯣꯛꯈꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯗꯒꯤ BJPꯒꯤ MLA ꯑꯣꯏꯅ ꯀꯥꯔꯛꯈꯤꯕ ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ 52 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ TH ꯕꯤꯅꯣꯏ ꯀꯨꯃꯥꯔ ꯑꯪꯊꯥꯗ ꯂꯩꯕꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯅꯤꯕꯨ ꯃꯔꯝ ꯆꯥꯗꯦ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯟꯅꯕꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ MLA ꯑꯁꯤꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯃꯤꯁꯦꯂꯦꯅꯁ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯅꯤꯕꯨ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ MLAꯅ ꯐꯥꯏꯜ ꯇꯧꯈꯤꯕ ꯁ꯭ꯄꯤꯁꯦꯜ ꯂꯤꯚ ꯑꯄꯤꯜ ꯑꯅꯤ ꯉꯔꯥꯡ ꯑꯦꯄꯦꯛꯁ ꯀꯣꯔꯠꯅ ꯉꯔꯥꯡ ꯗꯤꯁꯃꯤꯁ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯔꯛꯄꯗ TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯕꯨ ꯃꯔꯤ ꯂꯩꯅꯕ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔꯅ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ ꯏꯂꯦꯛꯇꯦꯗ MLAꯅꯤ ꯍꯥꯏꯅ ꯗꯦꯀ꯭ꯂꯥꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯖꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ MLA ꯑꯁꯤ ꯌꯥꯎꯅ ꯃꯤꯈꯜꯗ ꯂꯝꯕꯥ ꯇꯧꯅꯈꯤꯕ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯊꯛꯇ ꯌꯥꯝꯕꯦꯝ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯦꯝꯕꯝ ꯁꯟꯖꯣꯏ 24 ꯑꯄꯣꯛꯄ L ꯁ꯭ꯌꯥꯝꯖꯥꯏꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯅꯝꯕꯔ 13/2012 ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯤꯇꯤꯁꯅꯔ ꯑꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯧꯔꯦꯝꯕꯝ ꯁꯟꯖꯤꯠ 38ꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯅꯔ ꯅꯝꯕꯔ 15/2012 ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯅꯤ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯋꯥꯌꯦꯜ ꯆꯠꯊꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄ ꯍꯧꯔꯛꯄ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯅꯤꯃꯛ ꯃꯔꯝ ꯆꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯔꯠꯅ ꯈꯟꯅꯕꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯤꯁꯦꯂꯦꯅꯁ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯅꯝꯕꯔ 162/2012 ꯑꯃꯗꯤ 162/2012 ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯅꯔ ꯑꯅꯤꯅ ꯀꯣꯔꯠꯅ ꯋꯥꯀꯠꯂꯤꯕꯅ TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯕꯨ 7 ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLAꯅꯤ ꯍꯥꯏꯕ ꯂꯥꯎꯊꯣꯛꯈꯤꯕ ꯔꯤꯖꯜ ꯑꯗꯨ ꯆꯠꯅꯍꯟꯕꯤꯒꯅꯨ, ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯤꯕ ꯂꯧꯔꯦꯝꯕꯝ ꯁꯟꯖꯣꯏꯕꯨ MLAꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯣꯔꯠꯅ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯍꯧꯔꯛꯄꯗ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ MLAꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯤꯚ ꯆꯤꯐ ꯖꯁꯇꯤꯁ MB ꯃꯨꯂꯥꯂꯤꯗꯔꯅ MLAꯒꯤ ꯋꯥꯀꯠ ꯑꯅꯤꯃꯛꯀꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯁꯦꯞꯇꯦꯝꯕꯔ 15, 2018ꯗ ꯆꯠꯊꯔꯒ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯂꯛꯈꯤꯕ ꯋꯥꯀꯠ ꯑꯅꯤꯃꯛꯀꯤ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯑꯣꯛꯇꯣꯕꯔ 16, 2018ꯗ ꯂꯥꯎꯊꯣꯛꯂꯗꯨꯅ MLAꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯀꯠ ꯑꯅꯤꯃꯛ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ MLAꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯑꯅꯤꯕꯨ ꯗꯤꯁꯃꯤꯁ ꯇꯧꯔꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯁ꯭ꯄꯤꯁꯦꯜ ꯂꯤꯚ ꯑꯄꯤꯜ C ꯅꯝꯕꯔ 2687/3 2687/5/2018 ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ MLAꯒꯤ ꯑꯄꯤꯜꯁꯤꯡ ꯑꯁꯤ ꯉꯔꯥꯡ ꯆꯤꯐ ꯖꯁꯇꯤꯁ D.Y. ꯆꯨꯔꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯖꯖ ꯑꯍꯨꯝꯒꯤ ꯕꯦꯟꯆꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯕ ꯃꯇꯨꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 163ꯒꯤ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤ ꯈꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯂꯣꯏꯅꯅ ꯄꯤꯇꯤꯁꯟ ꯑꯅꯤꯃꯛ ꯗꯤꯁꯃꯤꯁ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯔꯤꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯅꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯁꯤꯜꯂꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯔꯤꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯥꯔꯇꯤꯁꯤꯡꯅ ꯇꯦꯝꯄꯔꯦꯔꯤ ꯁꯤꯖꯐꯥꯌꯔ ꯑꯃ ꯊꯝꯕ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯕꯩꯖꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯍꯟꯊꯍꯟꯅꯕ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯆꯥꯏꯅꯥꯅ ꯑꯥꯁꯥ ꯇꯧꯏ ꯍꯥꯏꯕ
Chinese Foreign Ministry-na fongdokhi. Maru oina awang thangba Shan State-ta khutoknariba asina yumthangnaba China-na nungaitaba thokhale October 28 rebel-gi offensive ama haukraba matungdagi miyoi lakh ahum lanjena halle haina UN na fongdokladuna 2023 February da Myanmar da military coup leikraba matungdagi miyoi million ani hena yum makai leihanre hairi. Wari sanaba adu handakta China da pangthokibani haina akupa warol di pandana cherol amada Chinese Foreign Ministry na fongdorakhi. Myanmar da leiriba mari leinaba singna agreement sing amasung yanaba purakhiba sing thabakta onthorakani. Angamba thakta restraint torakani amasung ground da leiriba fibam hantahanaba thaurang paikhalakani haina China na asa towi haina cherol aduna fongdoki. Lan asi lefanaba amasung Myanmar da leiriba mari leinaba party singi marakta wari sanaba amasung ungkhatnaba hantahanaba amadi fibam asi ingthahanaba China na soktava leitana hotnari haina ministry asigi wangangloi Mauning na fongdoki. Mau na hai Myanmar da leiriba mari leinaba party singi interesting fanghanbata natana China Myanmar ngamkai paringda ing tapa leihanbadusu contribute tawriba awangthangba Myanmar da khutoknaba amasung nongmai kapnaba masing masak thokna hanthare ningthaukaba numita Myanmar gi military na sugaina di pandana hai. Military na rebel sing amasung conflict asida yauriba atopa party sing unare amasung tha asigi loirakpada wari sanabagi atopa round ama pangthokani. Adubu yum sagesha numita ethnic minority insurgent alliance nadi Myanmar gi dictatorship maithiba pigani haiba asi fireb adu amuk hanna setsinhanki amasung santigi wari sanaba natraga ceasefire amagi wafam pankide. Beijing asi khusu khulai gi achoba supplier amani amasung junta gi michang amani adubu Chinese citizen singda target tobani haina Beijing na phongdokpa. Myanmar da online scam hengalakpada junta na laksinba ngamdabagi matangda haukiba tha khara asida mari fagalakidabani. Myanmar National Democratic Alliance Army MNDAA Data Awang National Liberation Army TNLA amasung Arkan Army AA hariba group ahum asina rebel alliance sembani. October 28 offensive hauraba matungda operation 1928 haina thonba offensive asi hauraba matungdagi alliance asina San amasung Nongchup thangba Rakhine State leiba tonganba town sing yauna military gi position Chani hena lausinkre. Myanmar da achoba ethnic state tareta ethnic minority group chamaga kuntra hena lei. Sana Leipaki National News da video soida ngamdana thamu pak sana sandu accused. Yum sagesha numita Lok Sabha da achoba security ki asoiba ama thokiba adugi matung nanthokuna chenkiba amata ngairaba accused Lalitana parliament mamangda maiku bom sing pokai hankiba magi loinaba anigi video ama NGO amagi Kolkata dagi founder aduda thakre amasung madu media da pak sana sandoknaba mangonda khangankre haina likun singna fongdokre. Atopa accused ani Sagar Sharma amasung Manoranjan Dina visitor singi gallery degi Lok Sabha gi chamber aduda chongthorakhiba amasung maiku bom sing pokhai halingai Nilam Azad amasung Amol Sindena Napu amasung angangba maiku yauba canister sing sizinakhiba amasung dictatorship ki mayokta kholau sing laubagi video sing adu Lalit Kaf ki haina official sing na haiki thodok asida chenaba accused mari fakhrabasu Lalit Jana mayamgi charangnaba adugi khudong chaba lauduna makoigi cell phone sing pung nama khomjin ki amasung mafam adudagi chen khraba matungda Lalit Jana video sing adugi manungda ama Kolkata dagi NGO amagi founder Nilkas H ta thaki Jama Samasu H na chalaiba NGO sing adugi manungdagi amagi General Secretary ni wari sanaba adugi screenshot amana parliamenta akanba security fauduna changsillaga tawkiba thabak sing adugi maramda karigumba amata khangdabugum leiriba H ta video adu asoi angam thokhandaba cheksinna thamnaba amasung media na paksana sandokhinaba khanghanke masi media coverage soidana tawhallu video adu asoi angam sokhandana thammo haina
Lalit Jana video adu tharaba tungda H da J iki maduda H nasu okay haina amuk hana J iki amasung video adu kadai dagino haiba adugi matangda hangke Nilam Azad Amol Sinde Sagar Sharma amasung Manoranjan D Fakre amasung akanba Anti-Terror Law Unlawful Activities Prevention Act loinana mari leinaba Criminal Conspiracy amasung India Penal Code ki atay section singi makada maral sikre atopa accused Biki Sharma amasung mahaki nupi case asida chenaba atay sing adu Gurugram da leiva makoygi yumda sangza fampi bagidamak detain tawkre Pokna Fangi International News ta Israel gi air strike ta Hezbollah gi militant ahum hatkre Israel galona wakha Lebanon gi ngamkhai area singda Israeli force na air strike tawbada Iran gi proxy force Hezbollah gi militant ahum hatkre amasung amana sokhankre hairi military gi source amana phongdokhiba matung ina khanong pokta leiva Kafar Kila Khungangda Israel gi air strike ta yum amada pan kivadagi militant amasiki Kharom da leiva Yatar town da so yum amada target torakpada militant ani siki amasung amana sokhi hairi Lebanon da base toba militant singna so awang Israel da target tawduna marol ahum thokna missile sing kafsin ke missile sing so Israel gi Iron Dome air defense system singna tugai ki haina pau gi source na haike Israel amasung Hamas gi marakta lan thokhibadagi Israel amasung Hezbollah gi marakta so khut thokna bagi chang ase yamna kan khalak khibani haukiba October 9 dagi nakal ani gi marakta khut thokna ba asida Israeli forces na miyoi chamaga yankai hatkre masigi manungda Hezbollah gi militant chamaga mari Hamas amasung Islamic Jihad gi militant tarataru journalist ahum amasung micham Israeli forces na miyoi chamaga yankai hatkre masigi manungda Hezbollah Pokna Fangi editorial warolda More Lambi dagi bom mayam ama phagat kiva Haukiba tang taranithoi nupi landing sing numita security forces na Imphal More Lambi gi tongan mafam ani dagi IED improvised explosive device nifu manga phagat kre bom sing adu national highway number chamaga anida palel dagi More romda kilometer tararom chatlaga leiva Tengnopal police station gi manung chanba sinam amasung Bongyangi area dagi phagat kibani Ahanbada ahum suba Assam Rifles amasung nipu humdoi suba BSF Border Security Force ki apunba khutpu amana thi humba ki thabak chathabada IED kunmathoi phagat khraba matungda Nungtilpung ahum makhairom tabada kun suba Assam Rifles BSF amasung Tengnopal District Police ki apunba khutpu amana atopa mafam amadagi IED kunmari amasu phagat khivani Sinam amasung Bongyang area da sakhangdabasing na IED plan tawre haiba akaknaba pau ama phangbadagi combined forces sing athiba humbagi thabak chathabada yamlaba IED sing adu phagat pangalakibani IED sing aduga loinana meter satret lom sangba cordex wire ama meter chahum lom sangba wire ama mapu yaudaba Hyundai i10 MN Sinyo ahum P Taruk Sinyo Kuntra Nipan ama amasung mapu yaudaba Maruti Alto number MN Sinyo ahum P Manga Sinyo Kuntra Mari amasung phagat ki i10 adu Hawizam Gagarin Terakha Kumbi Bisnupur haiba mi amagi mingda aduga Alto car aduna Lunmintang Khongsai apokpagi ming Lun Khosai Khongsai Baibem Khul Churachandpur haiba amagi mingda leivani Mi ahumdagi thoglakliba kangluk ki irang asina tamthina sokhalaba mafam singi manungda ama oiriba Tengnopal district ki border town Moreda state forcing deploy tawbada 𝐃𝐄𝐂𝐃 miyamna athingba pibadagi state forcing mahusagum sathok sasin tawbada yadana leiringai marakta yamlaba IED sing adu phagat khivani hauzik phawba loisindana leiriba kangluk ki irang ase mitaina schedule tribe demand tawbagi mayokta haiduna achum All Tribal Student Union Manipur na silaga metang ahumda chingi district singda Tribal Solidarity March rally chatpada Churachandpur More Kangpokpi Modpung Sapar Mainana chingba mitaina khundaba mafam singda matam ikan kanadana 𝐾𝐄𝐂𝐃 miyamna landarakpadagi haurakkhivani mitaina schedule tribe demand tawbada nama thonglaga chatkhiva Tribal Solidarity March rally aduna
ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯃꯣꯠꯕꯨꯡ ꯑꯃꯁꯨꯡ ꯁꯥꯄꯔꯃꯦꯅꯥꯗꯒꯤ ꯃꯤꯇꯩꯁꯤꯡ ꯇꯛꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯛꯄ ꯃꯤꯇꯩꯁꯤꯡ ꯆꯦꯟꯊꯣꯔꯛꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯦꯝꯞꯁꯤꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯆꯪꯖꯐꯝ ꯂꯧꯅꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯏꯝꯐꯥꯜꯗ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯊꯝꯈꯤꯕꯅꯤ꯫ ꯃꯣꯔꯦꯗ ꯂꯩꯔꯛꯄ ꯃꯤꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯂꯨꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯃꯈꯣꯏꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜꯗ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯃꯣꯠꯕꯨꯡ ꯁꯥꯄꯔꯃꯦꯅꯥꯅꯆꯤꯡꯕꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯤꯇꯩꯁꯤꯡ ꯍꯧꯖꯤꯛꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯏꯔꯥꯡ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯇꯤꯝꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯝꯃꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯡꯗꯣꯛꯀꯗꯕ ꯖꯤꯝ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯏꯔꯥꯡ ꯀꯌꯥ ꯇꯠꯇꯅ ꯊꯣꯛꯂꯛꯄꯗꯒꯤ ꯊꯝꯂꯛꯈꯤꯕ ꯀꯃꯥꯟꯗꯣ ꯇꯤꯝꯁꯤꯡ ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯀꯗꯕ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯣꯔꯦꯒꯤ ꯑꯣꯏꯅꯗꯤ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨ ꯍꯥꯟꯅꯗꯒꯤ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯥꯖꯤꯟꯕꯗꯤ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯊꯥꯖꯤꯟꯕ ꯌꯥꯗꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯊꯥꯖꯤꯟꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯒꯤ ꯑꯊꯤꯡꯕ ꯅꯝꯈꯥꯏꯔꯒ ꯆꯪꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯣꯔꯦ ꯌꯧꯁꯤꯟꯕ ꯉꯝꯗꯅ ꯂꯝꯕꯤꯗ ꯐꯥꯏꯗꯨꯅ ꯂꯩꯔꯛꯄ ꯀꯃꯥꯟꯗꯣꯁꯤꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯑꯥꯅꯟꯗ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯇ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯒꯤ ꯑꯊꯤꯡꯕ ꯅꯝꯈꯥꯏꯔꯒ ꯃꯣꯔꯦ ꯌꯧꯁꯤꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯝꯐꯥꯜꯗꯒꯤ ꯃꯣꯔꯦꯗ ꯊꯣꯝꯖꯤꯟꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯗꯁꯨ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯗ ꯄꯥꯗꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕꯁꯨ ꯂꯩꯇꯕꯁꯨ ꯀꯨꯀꯤ-ꯖꯣꯒꯤ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯇꯧꯔꯛꯇꯦ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇꯗꯤ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯇꯧꯔꯤ꯫ ꯍꯟꯗꯛ ꯁꯤꯅꯥꯝ ꯑꯃꯁꯨꯡ ꯕꯣꯡꯌꯥꯡꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯥꯏ.ꯏ.ꯗꯤ. ꯃꯌꯥꯝ ꯑꯃ ꯐꯪꯈꯤꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕ ꯑꯣꯏꯒꯅꯤ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯀꯌꯥꯔꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅꯁꯨ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯁꯤꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤꯌꯥꯝꯁꯨ ꯁꯣꯏꯗꯅ ꯁꯥꯎꯅꯔꯛꯀꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫